DM University ki handak ta lauthokhiba teaching amasung non teaching staff lawbugi result aduda chauna lautuna ba manba thong khara thingnare haina mahiroi lup tarukna fungurakle hiram asiga mari leinana ngase 𝙭 da laiba apunba iraiba ki mahiroi sinpanglop AIMS ki office ta pangthokpa paugi bifam amata mahiroi lup taruki wangang loisu oiriba MSF ki president Hizam Rosana hai thenglabasu thengna lengakna DM University da tamliba mahiroi singi interest ta lokhalakliba khongthang ase thagatpa phungdokle adubu teaching amasung non teaching staff lawbugi result handak lauthokhiba aduda chauna lautuna ba manbage thawong khara thengnare madudi Professor N. Rajmohan DMU ki Vice-Chancellor oringai matamda Assistant Professor Marifu Nipal launaba kumjali singani kunge December tang 18 da notice thokhe posting asi lawbugi result na chahi asige February tang 19 da Zoology Department khaknatana atai department singi lauthokhe Hariba result ase DP gi ayaba yaude haiduna lengakna athingba thamlakpadage chana hankhide adubo mahiroi singna akanba irang horakpadage haukiba tang 19 da nauhongna result amuk lauthorakhe adubo physics amadi botany gi oina de nauna interview amuk tawgani haina notice thorakhe thawong asina physics amasung botany gi khalaba assistant professor sing victimize tawire Hariba subject ani asigi nauna interview tawgani hariba asigi maramde subject expert singna piba market evaluation da blank leirami haibagine amaromda assistant professor Marifonipa launabagi notification thokraga nauna result lauthorakpa matamda post humpu hengalakle hengalakliba post ase karamba ratio da yenglaga hengalakliba no haibado miyamda thamkhidaba amade reservation gi matangda pankhidaba maramda post masing hengalakliba ase maram chade university asida jayatnaba kaya thamlam liba ase vice chancellor amasung hanagi registrar na miyamda sengdokadabani haina hizam rosan makhata na phungdokhe hana leramba honorable vice chancellor registrar na athubu matamda DM University ki mamangda sayinaba mayamam thamamisa masimak sengtokadawni aduga hairiba registrar July date 14 da amakak sengtokpam su leiri hairiba sengtokiba sida mak asi syndicate phamba yaukide na mak masamangna hairi karigidamak DM University ki registrar amana mu syndicate phamba yaudribano haibuduni matamduda wazar Rajmohan leirami matamda khoigi assistant professor IT haidoknabagi damak syndicate phamgiba mifamduda masamak registrar na present tawgide haidana 2024 ki July gi masamangna miyamda sengtokpa makaksu leigi mak asi karigidamak syndicate phamba yaudribano haiba athubada sengtokadawuni haibasini kone point thamjaninguse interview tawgani haina hojik lairiba botany physics masigi inquiry committee ma athubada miyamda inquiry committee na thigalaga sengtokthri fau makha tana tawba yaro haina koi mai luptaru ki site gi thamjari